Naga Peace Talk asigi waroishin purakpada makhal amadagi autonomy territory natraga province semba yaroi 6th schedule natraga masiga manaba thausil amata lamdam asida chanahanba yaroi athubada center the reminder memorandum ama tharagani haina UCM gi president Sunil Karam haikrai wafam asi kumjale singani supna magi June 19 namita Manipur gi apunbagi saktam kaiba yaroi haiduna hauraki bi hauda lamdam asigi mapari 19 na thawaina pontha pi ki badubu ningsingduna ngasi ke krupata laiba thauba singi khubam da pangthokiba langban gi aroiba haitha laitha katpagi thorom da haikibani Churachandpura lupa crore amaga lakh tara manga lut tauba madi ATM gi staff Arambam Ranjan mihatta chenaba miyo hum police na fagat pangamle nakala maromda police na thaudogodu da chenaba miyo yamadagi selwina lupa lakh kun su fagat pangamle Malem gi laibak singda COVID-19 na sian ki bapun ba masing hauzik fawbuda lakh mapan lising nifu chamapan ga kuntrani tho yaukrei hauzik fawbuda malem gi oina punba positive case crore ani lakh maudani pan lising marifuga chamri ga kumfutra manga yaukrei Masige manung da punba mioi crore ani lakh ahum lising kunteret ka chamri ga supna mapanna leina asirigi fagalatuna di charge tokrai India da su leina asina hauzik fawbuda punba mioi lising marifu hundoi chamaga maudrani pan sian krei hauzik fawbuda leina asina na hankiba punba mioi lakh yankai mathoi lising tarani pan chaniga yankai humdo yaukrei Masige manung da punba mioi lakh nifu lising kunmanga supna ga humfutara mapanna leina asirigi fagalatuna di charge tokrai Pilot basis ta airport changfam da COVID-19 gi RT-PCR test tongnabagi khudong chaba lehelagani haina Civil Aviation Minister Hardip Singh Puri phongdokrai Airport sing da international passenger sing test obusu yaragani amade test ki result ngaiba natraga leiga doriba hotel sing da isolation tawangani hari Bisnupur district ke district malaria officer Dr. TH Nabakishwar gi meeting makada kumbi AC gi manung chana leiba Tangzeng Community Hall dangasi malaria dengue na chingba kangna sandokpa laina singi matangda miyam punna wakhal taminabagi tawamama pangthokrai ngasi Kakching High School lising amaga chamapan marifu mari metric beds ki mahairoi singna handak chahi gi tarpan usap ke roiba numita Kakching gi lawyai lambi da hauba khuman khongnang haina khangnaba lairoi raba khongnang pambi asigi naketa lai satpa madi uhai panba u chara sing thaduna Una chahiya sigi langban thagi haitha laitha khatpagi thamam pangthokrai Thobal District Working Journalist Union gi chahi gi oiba mifam ama pangthokuna chatliba chahi lesingani kundagi lesingani kunithoi fawbagi thau pugadaba Executive Committee gi member sing khankrai ngasi Thobal da pangthokpa chahi gi oiba Annual General Body Meeting aduda Union asigi hanegi President Soibam Binoibo Union asigi President oina amuka hanna khankrai Lilong Haurebi College asi Senja Thumjada Haraba Hanegi Principal Dr. A. Surenjitna ICU da thambiram le Numit kharani gi matungda college asi paralysis tawbagi fibam da leire loinana college ki account subnatagi lupali sing kunthra dagi hena leitre haina Lilong Haurebi College Students Union gi maikei gi mara sirakle Masigi mathakta tha sigi tarani pandagi hogadoriba college mahairoi singe Taruk suba semester gi examination gi mahairoi chama henbagi form fill up Dr. A. Surenjit amadi ex engagement staff karana tawbiram dre haidi Lamlai AC gi ex MLA Ketimayum Biren BJP da changlak nabagi mafam leitre haina BJP Imphal East District President L Kamni na phongdokrai wafam asing asi BJP Lamlai Mandal na sinduna BJP State Council member KH Ibom Cha gi yumda Lamlai AC gi mafam humfutara da Prime Minister Narendra Modi gi Humfutara suba mapo kumon ngamadi lenana BJP gi firal chingkatpagi thauram amada phongdokibani Ngarang amasung ngasigi lona bahinda Srinagar gi Batamalu area da security force ka militant singa kuthoknabada militant ahum hatkrai nupi amasu nongmai kapna bagi thodokta haidorak pamaruna pandadagi leikidrei Kothoknabagi thodoka sei Batamalu area da militant sing lotuna leire haibagi akaknaba paw mu pangbadagi security force na operation chathabada lotuna leiramba militant sing aduna nongmai kapsilakadagi thokibani